Houjik lamdam asida thokliba Irang asigi waroishin puraknabagi matangda Meeyam gi Oiba Meepham ama Taragi Cheishu na Sinduna Pangthokhre yomnam hoidromda laiba huyen lalong thangta association gi sanglenda ngasi pangthokiba Meepham aduda lamdam asigi tongan ba CSO singi luchingba amasung mihut sing imalup ki member sing Taragi Cheishu gi thaupuba sing amade member sing na sarukya ke Lobasigi chairperson senior advocate Kaide Manina moderator oiduna pangthokiba Kana nainabagi thauramadu sarugya ki basingna aikoi matau karamna punsinduna Houjik thokliba Irang asigi waroishin purakani haibagi matangda tongan ba wafum kaya phongtokna ke thauramadu ga mari leinana senior advocate Kaide Manina hai tongan ba sinfam da laiba miyoi kya na punsinduna semba Taragi Cheishu na lamdam asida Houjik thokliba Irang asi loishinna bahonabada lepa leitana mating pangduna lakle Irang asi loishinna bahonabada government of India na thausadre amade state laingang nasu matik thokna thabak tawba ngamdabagi mami daduna leire oirakliba fibam asida Taragi Cheishu na Irang asi loishinna ba angamba mateng pangna bahonabane tongan balu kayana masa gi oiba muongda honarabasu Irang asi loishinna ba amasung thengnana ba punsin bagi tangai fadaba leibana amatoina punsin bayaba platform ama semgatna bagi pandamda ngasigi Meepham asi pangthokpani haiki Kanglup amana aduguma wakat Meepham amu phamba kanglup amana amamuk tauba suma machoi na tawbuse masina akaiba oidragasu aikoi apunba oina lakpa kandadi aikoi common platform amiki makhada chatminaba singamdabadagi aikoi achauba khudong chadabadu mayoknari tongan ba community singi tongan ba common platform loina leinai adu maru oina mitei gidi common platform se laibasi hojik fawda udri malamaduna madu sagat pa yanana ba adugumba mayam gi lairiba langbi reiba civil society singi adugumba mod mayam da toraga organization amona semba nataba common minimum program amagi makada koi punna thabak tominaga da lanai topam thokpado tum tawbiu mai magi organization gi Manipuri interest but punna thengna da ba yada ba lakpa kandadi aikoi tana tinaraga sega maiga khanaraga tawsi tana si haiba adugumagi platform ama purakpa yanana ba adugi hawdokpa Meepham amani